ꯑꯩ ꯍꯣꯔꯦꯟ ꯍꯜꯂꯝꯗꯥꯏ ꯍꯥꯏꯔꯛꯀꯦ. Hello everyone, welcome back to my blog. Ngasi is Sunday ne, aduna happy Sunday. Ngasi Sunday ni na pork chase na pork lai bachat khare bhaiya na pork pudi dana thongdoi ne. Tilau chanam ke ka semba horam bane aduga ngarang kon ju pheng hodaba nungdang gi adu kon pheng gen tawri kitchen ha loishalage aduga mathang mathang ulage. The look in her eyes twinkles, pressure is talking me a start to the needle. I quit math by mistake at McDonald's. She's such a pain in my eyes, yeah. Love and misunderstanding. Either way, I must say it outright, maybe. It's my fault for being too cunning. Some people tend to get things wrong. I don't mean to break your heart, but how do I say that you are not the one? Come on, she's the one who does it. ꯃꯥꯌꯥꯝ ꯃꯔꯝ ꯌꯥꯝ ꯃꯣꯛꯇ꯭ꯔꯦꯅ ꯁꯤꯗ ꯐꯝꯍꯜꯂ ꯊꯝꯃꯤꯅꯦ. ꯀꯔꯇꯦꯟꯁꯤꯡꯁꯦ ꯂꯧꯊꯣꯛꯄꯅꯦ ꯂꯣꯏꯅ ꯁꯨꯅꯕꯒꯤ ꯗꯤꯋꯥꯂꯤ ꯅꯪꯅꯕꯅ ꯄꯨꯔꯛꯑꯦ. ꯁꯨꯔꯒ ꯍꯥꯞꯆꯜꯂꯅꯤ. ꯐꯦꯟ ꯃꯈꯣꯟꯁꯦ ꯐꯛꯂꯥꯡꯁꯦ ꯌꯦꯡꯉꯣ. ꯔꯪ ꯁꯪꯅꯕ ꯍꯥꯏꯕꯅꯦ ꯑꯗꯣ ꯃꯣꯏ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯇꯣꯛꯑꯦ ꯁꯪꯉꯔꯣꯏ ꯅꯪꯉꯔꯣꯏ. ꯀꯔꯇꯦꯟ ꯍꯥꯞꯆꯜꯂꯒꯦ. ꯑꯗꯨꯗꯨꯔꯥ? I devised a plan. I'm gonna plead guilty again. Like it's not you, it's me. Hope you move on fast, darling. We're good as friends, don't ruin it. Got you covered anytime you need with me. Some things are meant to be, so just wake up from your daydream. I don't mean to break your heart, but how do I say that you are? Oh, not the one. I have my love. Bruno, yeah. Sabe Male. Bruno gina nga square o integer. Nasa dagdag na hapiro, may chat. Yam David. Kasi. Sa pitang isa itong number. Tama. Howra. Howra. Ibani magthomba haiti. Haida thomi. Saba khagtani haini. Ay alu na pa. Ay alu na. Howra. Sarap to tama. Mahija. Howra. Kaya di kali. Kan ba siya uwi lang ako ka? Muli mo na ba? Muli ba? Kaya. ꯃꯌꯥꯝ ꯉꯁꯤꯁꯦ ꯃꯌꯥꯡꯒꯤ ꯀꯔꯋꯥ ꯆꯣꯠ ꯅꯨꯃꯤꯠꯇꯨꯅꯦꯕꯀꯣ. ꯑꯗꯣ ꯃꯣꯏ ꯉꯁꯤ ꯄꯨꯂꯞ ꯁꯤꯗ ꯂꯩꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯄꯨꯖꯥꯒ ꯇꯧꯕ ꯃꯥꯜꯂꯦꯕ. ꯑꯗꯣ ꯑꯩꯗꯤ ꯂꯥꯛꯑꯔꯣꯏ ꯑꯩꯈꯣꯏꯗꯤ ꯇꯧꯗꯦꯅ ꯍꯥꯏꯕꯅꯦꯕ. ꯑꯗꯣ ꯃꯣꯏꯅ ꯂꯥꯛꯇ ꯌꯥꯔꯣꯏ ꯀꯝꯄꯜꯁꯔꯤꯅꯦꯅ ꯍꯥꯏꯔꯛꯑꯦ. ꯄꯨꯡ 4ꯗꯩ ꯍꯧꯗꯣꯏꯅꯦ. ꯍꯧꯖꯤꯛ 3:30 ꯇꯥꯔꯦ. ꯂꯣꯏꯁꯤꯜꯂꯒ ꯂꯥꯛꯑꯣꯅ. ꯑꯗꯣ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯁꯤꯁꯦ ꯑꯩꯅ ꯁꯦꯠꯀꯦꯅ ꯄꯨꯊꯣꯛꯄꯅꯦꯕ. ꯑꯗꯣ ꯁꯤꯁꯦ ꯑꯃꯨꯛ ꯆꯝꯃꯟꯗꯧ ꯃꯥꯟꯕ. ꯃꯣꯏ ꯀꯔꯋꯥ ꯆꯣꯠ ꯅꯨꯃꯤꯠꯇꯤ ꯃꯌꯥꯡꯉꯩꯗꯤ ꯑꯉꯥꯡꯕ ꯌꯥꯝ ꯁꯦꯠꯅꯩꯗꯅ ꯑꯗꯨꯗꯨꯒꯤ ꯁꯤꯁꯦ ꯑꯃꯨꯛ ꯄꯨꯊꯣꯛꯑꯦ. ꯁꯤꯁꯦ ꯐꯤꯁꯤꯒ ꯑꯃꯨꯛ ꯆꯥꯟꯅꯕꯁꯨ ꯑꯃꯨꯛ ꯋꯥꯠꯂꯝꯃꯦ.
ꯌꯨꯝꯗꯩꯁꯨ ꯑꯩ ꯌꯥꯝ ꯄꯨꯔꯛꯇꯦꯕ ꯑꯃꯅꯤꯈꯛ ꯄꯨꯔꯛꯑꯦꯕ ꯀꯔꯤ ꯁꯦꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯥꯔꯤꯁꯨ ꯑꯉꯥꯡꯕ ꯂꯩꯇꯕ ꯁꯤ ꯐꯅꯦꯛꯁꯤꯗ ꯁꯦꯠꯆꯜꯂꯁꯤꯔꯥ ꯈꯪꯗꯦ ꯁꯤ ꯐꯤꯁꯤꯒ ꯌꯦꯡꯉꯒꯦ ꯆꯠꯇ ꯌꯥꯗꯕꯩ ꯑꯗꯨꯝ ꯉꯥꯛꯇꯪ ꯐꯠꯂꯥꯎ ꯆꯠꯂꯝꯃꯒ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯅꯦ ꯃꯌꯥꯝ ꯁꯤꯗ ꯑꯣꯏꯅ ꯇꯥꯔꯦ ꯑꯃꯗꯣ ꯆꯝꯃꯟꯗꯧ ꯃꯥꯜꯂꯕ ꯑꯗꯨꯗꯨꯒꯤ ꯁꯤ ꯑꯣꯏꯅ ꯁꯦꯠꯂꯦ ꯁꯤꯅ ꯈꯔ ꯐꯔꯦ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯃꯇꯠ ꯅꯝ ꯌꯥꯔꯗꯤ ꯅꯝꯃꯛꯀꯦ ꯌꯥꯗ꯭ꯔꯦ ꯕ꯭ꯔꯨꯅꯣ ꯂꯩꯔꯝꯃꯨꯀꯣ ꯆꯠꯈ꯭ꯔꯦꯕ ꯃꯃꯤꯠꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯃꯃꯥ ꯊꯨꯍꯜꯂꯛꯀꯦꯀꯣ ꯊꯣꯛꯂꯛꯑꯦ ꯒꯥꯔꯤ ꯊꯧꯗꯣꯔꯛꯇ꯭ꯔꯤ ꯇꯧꯏ ꯌꯥꯗ꯭ꯔꯤꯕ ꯑꯩ ꯃꯣꯏ ꯑꯁꯣꯝꯒꯤ ꯀꯨꯏꯔꯕꯩ ꯇꯨꯡꯗ ꯃꯩꯇꯩ ꯐꯤ ꯁꯦꯠꯄꯁꯤ ꯅꯨꯡꯉꯥꯏ ꯌꯧꯗꯤ ꯌꯧꯔꯦ ꯑꯗꯣ ꯏꯊꯟ ꯆꯪꯕ ꯇꯜꯂꯦ ꯃꯣꯏ ꯃꯤ ꯈꯔ ꯂꯥꯛꯑꯅꯤ ꯑꯗꯨ ꯉꯥꯏꯔꯤ ꯍꯜꯂꯛꯑꯦ ꯕ꯭ꯔꯨꯅꯣꯅ ꯂꯧꯕ ꯂꯥꯛꯑꯦ ꯕ꯭ꯔꯨꯅꯣ ꯐꯝꯃꯣ ꯂꯝꯃꯤꯡꯁꯦ ꯆꯤꯡꯈꯠꯄꯤꯌꯣ ꯑꯣꯟꯊꯔꯛꯀꯅꯤ ꯈꯤꯇꯪ ꯆꯤꯡꯈꯠꯂꯣ ꯐꯝꯃꯣ ꯕ꯭ꯔꯨꯅꯣ ꯑꯗꯨꯝ ꯐꯝꯃꯣ ꯍꯜꯂꯁꯦ ꯑꯣꯏꯃꯥ ꯁꯤ ꯈꯨꯖꯤꯅ ꯒꯤꯐ ꯄꯤꯔꯛꯄ ꯃꯤꯁꯦꯁ ꯄꯨꯟꯗꯤꯔꯅ ꯐꯖꯕ꯭ꯔꯥ ꯃꯤꯒꯤꯗꯤ ꯐꯖꯕ ꯂꯣꯏ ꯑꯩꯅ ꯗꯥ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯊꯤꯕ ꯐꯪꯍꯧꯔꯦ ꯁꯤꯁꯦ ꯃꯔꯤ ꯍꯥꯜꯂꯦ ꯑꯃ ꯁꯤꯗꯔꯦ ꯍꯧꯖꯤꯛ ꯆꯧꯁꯤꯔꯥ ꯑꯃꯤꯅꯥꯕꯥꯗ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯂꯣꯁꯨ ꯌꯥꯏ ꯑꯗꯨꯅ ꯅꯍꯥꯟꯅ ꯐꯣꯇꯣ ꯆꯥꯝꯅꯕ ꯄꯤꯔꯝꯃꯦꯕ ꯑꯗꯣ ꯐ꯭ꯔꯦꯝ ꯆꯟꯕꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯟꯒꯦ ꯇꯧꯕ ꯑꯗꯨꯗꯨꯒꯤꯅꯦ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯆꯠꯊꯣꯛꯎꯔꯁꯤ ꯍꯌꯦꯡ ꯅꯣꯏ ꯁꯪꯕ ꯌꯥꯏꯔꯣ ꯍꯌꯦꯡ ꯀꯩꯅꯣ ꯂꯩ ꯃꯦꯠꯁ ꯂꯩꯌꯦꯕ ꯐꯝꯃꯣ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯂꯥꯛꯇꯧ ꯑꯣ ꯇꯧꯏꯖꯣ ꯌꯨꯝ ꯌꯧꯔꯦ ꯑꯌꯨ ꯃꯥ ꯈꯨꯖꯤꯟꯁꯨ ꯁꯥꯡꯕꯅ ꯂꯣꯏꯔꯦ ꯀꯨꯝꯗꯔꯣ ꯀꯨꯝꯃꯁꯤ ꯕ꯭ꯔꯨꯅꯣ ꯌꯧꯔꯦ ꯀꯨꯝꯗꯔꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯅꯞꯄ ꯂꯩꯔꯦ ꯑꯩꯅ ꯂꯧꯊꯣꯛꯑꯗꯤ ꯃꯥ ꯇꯨꯞ ꯂꯥꯎ ꯇꯥꯔꯅꯤ ꯃꯈꯥꯗ ꯅꯪ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯑꯩ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯅꯪ ꯀꯨꯝꯗꯔꯦ ꯃꯊꯛꯇ ꯌꯦꯡꯉꯦ ꯌꯧꯔꯦ ꯂꯩꯔꯝꯃꯨꯀꯣ ꯑꯁ ꯃꯥꯏ ꯈꯨꯅꯨꯡꯁꯤꯗꯤ ꯑꯁ ꯈꯨꯅꯨꯡꯁꯤꯗꯣ ꯕ꯭ꯔꯨꯅꯣ ꯂꯩꯔꯝꯃꯨꯀꯣ ꯃꯃꯥꯏ ꯊꯨꯅ ꯍꯜꯂꯛꯀꯦ ꯀꯨꯏꯔꯣꯏ ꯕ꯭ꯔꯨꯅꯣ ꯌꯦꯡꯉꯣ चलो ठीक है ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯗꯤꯋꯥꯂꯤ ꯃꯥꯜꯂꯦ ꯐꯣꯇꯣ ꯆꯥꯝꯅꯕꯗꯤ ꯄꯤꯔꯝꯃꯕꯅꯦꯕ ꯉꯔꯥꯡ ꯂꯧ ꯂꯥꯛꯑꯣꯅ ꯍꯥꯏꯕꯅꯦ ꯑꯗꯣ ꯉꯔꯥꯡ ꯂꯧꯕꯗꯣ ꯆꯠꯇ꯭ꯔꯕ ꯇꯟꯗꯅ ꯀꯩꯅꯣ ꯏꯁꯤꯡ ꯉꯥꯛꯉꯥꯏ ꯂꯩ ꯉꯁꯥꯏ ꯏꯁꯤꯡ ꯆꯥꯏꯔꯝ ꯃꯥꯜꯂꯦ ꯂꯥꯞꯅ ꯅꯝꯃꯛꯀꯦ ꯃꯊꯛꯀꯤꯁꯤꯅ ꯃꯤꯒꯤꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯆꯥꯅ ꯅꯨꯡꯉꯥꯏꯗ ꯆꯠꯄꯁꯦ ꯑꯣꯇꯣ ꯒꯥꯔꯤ ꯃꯆꯥꯒꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏ ꯍꯥ नेचुरल एसी ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯏꯪꯒ ꯂꯥꯛꯑꯒ ꯑꯩꯅ ꯑꯍꯥꯟꯕ ꯗꯤꯜꯂꯤ ꯆꯥꯟꯗꯤꯒꯔ ꯄꯨꯅꯦꯗꯩ ꯆꯠꯄꯗꯣ ꯑꯣꯕꯤꯂꯔꯅ ꯑꯦꯁꯤ ꯕꯁꯀ ꯇꯣꯡꯉꯨꯅꯨ ꯁꯔꯀꯥꯔꯒꯤ ꯑꯦꯁꯤꯗ ꯑꯣꯏꯅ ꯇꯣꯡꯉ ꯂꯥꯛꯑꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯨꯡꯁꯤꯠꯁꯦ ꯌꯧꯔꯦ ꯁꯤꯗ ꯆꯥꯃꯝꯕꯅꯦꯕ ꯑꯗꯨꯒ
ꯐ꯭ꯔꯦꯝꯅ ꯑꯇꯣꯞꯄꯗ ꯆꯜꯂꯨꯗꯣꯏꯕ Rajat is my son. Actually, she had not met Rajat till now. Acha. ꯁꯤ ꯑꯩꯈꯣꯏ ꯅꯠꯇꯤꯌꯦꯗ Ma'am, ꯌꯧꯔꯦ क्या बोलते हैं डार्क ब्राउन में एक सिंपल वाला नहीं होता भैया? ꯁꯨꯃꯥꯏꯅ ꯖꯒ ꯖꯒ ꯃꯣꯏꯌꯦ ꯐꯥꯏꯕꯔ अच्छा फाइबर सही। ꯑꯁꯤꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦ हाँ ये वाला ठीक। वुडन मानबदो लगता है वुडन है उतना फाइबर है ठीक हाँ है ये वाला ठीक कर है दो। भैया ये करिए अच्छा ये वाला कर दो। ꯁꯤ ꯇꯧ भैया ꯑꯗꯨ ꯇꯧꯍꯜꯂꯣ ꯁꯤꯗ ये वाला कर दो। ठीक है ꯈꯣꯡꯖꯕ ꯃꯃꯥꯗ ꯍꯥꯟ ꯆꯣꯡꯈꯠꯄꯅꯦ ꯑꯗꯣ ꯃꯆꯥ ꯊꯣꯏꯕꯁꯦ ꯂꯥ ꯕ꯭ꯔꯨꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯑꯗꯨꯝ ꯊꯝꯃꯝꯃꯦ ꯑꯗꯨꯗꯨꯒ ꯑꯗꯨꯝ ꯐꯠ ꯂꯥꯎ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯆꯥꯛꯇꯤ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦꯅ ꯆꯥꯗ꯭ꯔꯦ ꯗꯥꯗꯤ ꯆꯥꯍꯧ ꯊꯣꯡꯉꯦ ꯆꯥꯍꯧ ꯊꯣꯡꯕ ꯈꯔ ꯆꯥꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯁꯣꯝ ꯊꯪꯅꯕꯗ ꯃꯣꯏ ꯀꯔꯋꯥ ꯆꯣꯠ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯄ꯭ꯔꯁꯥꯗꯅꯦ ꯁꯤꯁꯦ ꯈꯔ ꯆꯥꯔꯒ ꯇꯣꯛꯑꯒꯦ ꯆꯠꯁ ꯋꯥꯀꯤꯡ ꯆꯠꯁꯤꯅ ꯍꯔꯥꯎꯔꯤꯕ ꯊꯥꯁꯦ ꯐꯖꯩꯌꯦ